ngasi phongkiba pauningkhol pauksegi editorial mayamna thamjage sakhangdaba laksinba ngamdaba akanbana asumba sai haibadu tare Manipur gi law and order gi fibam phatre fail oide haibasi haujik sahi ama fajalakadoraba mitai maitai kuki gi conflict asi laksinba ngamdaba sina adumak mayek sengle asiguma tanpham asida center lenga ki matam loiraduna anoba lenga ama semnabagi damak Parliament election pangthokpagi matam yoraktuna pangthokpada Manipur gi seat ani gi su pangthoknaba matam leptuna inner Manipur gi seat amagi di haukibe April 10 mapanda pangthokre pangthokkibe election aduda violence kaya marum thokre violence aduna maram oiduna polling station 40/50 romna thokki haibagi manungda taseng na mayek sengna election commission na khanglaba polling station 10 da ngasi April 19 da amuhana election pangthokre pangthokkiba repoll asidadi hana violence yamna thokkiba April 10 gi election pangthokkiba aduda laukiba security gi section thorangdagi yamni hena section thorang lapakhi ngasi gi election asidi law and order ningthina ngakna pangthokki habigai hana April 10 pangthokkiba election aduda sakhangdaba haina khangnaraba nongoi paiba miyoising election gi satna lonsat thugaibada mathau tawriba security force na mathau tawkidaba sina state asida law and order gi fium adumak fatri habisi mayek sengi election gi satna lonsat thugairiba sakhangdaba sing adu kanano hanglubi nupi lup amagi yumda amuk nomai kapsingki asiguma phibam masina amuk kasu law and order ngak ngamdre habisi mayek sing takli Democracy satpa leba ki khwaidigi maruoiba election da fawa niyam sumna pangthokhanba ngamdaba haibasi mafam asida law and order gi fibam fogatkani haibasi thajaba ngamdre fibam asida adumak leiba tarabadi thokoidaba thawdo wathok sing tholakpada asumba aranba thidokpa ngamdaba akanmana asumba sai haibado adumak oikigani masimakti matam asigadi chusinaba wali haibasi miyamna khanglabanina kari karam law and order gi fibam fagat hangadage haibado punamangna khanbagi matam oiri haiba Pauningkhol pauksig editorial mayamna thamjari makasa tharak poina to papauna malem gi mahausagi khalasi ngaktuna thamnabagi damakta aikhoi miyoibana puna thaudang lominaba tai BC plastic ki polam sing maphamsan hundoktabana mahausagi khalda asobo saithing piri malem gi mahausagi khalasi ngaktuna thamnabagi damakta aikhoi miyoibana puna thaudang lominaba tangai fade haina Dana Manjuri University ki vice chancellor Ras Mohana phongdokre ngasi Imphal East District ki Porampat leiba Directorate of Environment and Climate Science ki conference hall da Planet versus Plastic haiba theme da pangthokkiba World Art Day 2024 gi thoram da wangang luduna wapham asi Professor N Ras Mohan phongdokkibani thoram aduda Art and Culture gi Director M Joy amadi Environment and Climate Science ki Director Dr T Brajakumar Saryaki ISTV gi editor Holendro Maibamna Impact TV gi journalist Zotin Khundrak Pamamadi Sargam gi artist sing da momento pituni kai kuna busotki Sargamna puthokpa isai yauna magazine amasu phongki Professor Ras Mohan makhatana phongdokhi bida miyoe khoina malemasi bu namhatuna thamlabani nongmadi soidana malemasi mutkragani malemasi da lairiba sanga tilkang amadi miyoe bigi khunai si amat oini hingminaduna lakli adubo miyoibana wakhal lauksing leibana maramna hingbada nungaina tuan tuan polam kya puthorakpada mauksagi khalda nomonomi akaiba pirakpana atai thawai pan jiba singasi nomodi mutkiba yabgi fiomda lakli phibam asidagi ngak thoknaba aikoi miyoibana malemgi khalasi ngak tuna thamada amat oina thaudang lominaba mathau tai haiki atopa pawmana mui thai masina da mai pakraba laisram vidyanand okre Kerala gi Kalikutta liba Gokulam Gallery da mall da hokiba April kunda pangthokiba Muay Thai Flight Night 2024 da Manipur gi Muay Thai na sinduna saru gyakiba Laisram Vidya Chandra Yai Malai title bell kaloinana sial gi mana oina lupa lising ni fomus famangam kre Kerala Muay Thai Association na sinduna pangthokiba Muay Thai Fight Night 2024 da isterasi gi mod sinduna saru gyakiba Laisram Vidya Chandra na Mizoram gi Israel Larry Nawamabu main events ohum sanakibada unanimous decision da maithiba piduna title bell funkibani panba yabadi Laisram Vidya Chandra Imphal West ki manungsana leiba Bamdiar ki Laisram Borsinga masum Laisram Ongbi pisak masa Devi ani gi masanu pani ma hauji thongju part 2 Koirau gi Sada Primary School manakta leiba Warriors Muay Thai Academy amadi UFC Gyms Imphal gi trainer oina sulairibani
mai paulakraba sanare singa sinungthil pung aniga minute 15 tawa matamna Imphal International Airport thunglakhibaga loinana maku okuga loinana puning thotki loinana lei pareng huktuna haraute am oktuna samjaba khudam amasu pangdokhi amaromdana yungang kaya maru fogatkre taraga nipan suba Lok Sabha mikhalga mari leinana lokhatpa kongthangi sarugam oina ngara nungthil pung aniga makhai rom taba matamda SCP gate Ziribamda static surveillance team na satakhiba drafta amuba masugi Scorpio registration number ML 05Y 4757 amiyo inina puduna lakpa yungang sang fogat pangamle hadi pausin hai Scorpio car adu sek tawbagi thabak sa thabada 750 ml gi Brenner Sprite bottle taruk Royal Steak bottle taraga taruk 180 ml gi Old Monk bottle Kingfisher can beer bottle ahunga kona na gari aduk buthauduna lakniba Ziribam district ki Borabekra subdivision gi Tuishendi gi Khuma sahi nifuguturuk apopole kidraba lalkung fogatki phagalaba yungang sanga dulupali sing taragani thoiga sawaga nifugun thugi mamal oigani hadi amaromdana laimaton singi lanphamna thawaina pontha pikraba athaubu singi maphamda haikalekat tamduna ikai khumna butkre ngaseyo pung tara taba matamda Manipur gi maning tamba ngaknabigi damak Anglo Manipur 1891 thawai thadokpa pamudana imaleba ki damak malemda numit tadi hairiba afaba khulai paiba British lanmi singa thawna leine lanthina khiba marebak ningba athaubu singi maphamda Justice Committee on Anglo War 1891 Martyrs and Freedom Fighters Kangleipak Manipur na sinduna haikalekat tambagi samaga kunthraugom derak suba sahigi commemoration thoram Kashampata leiba IPSA gi office ta pangthokre Kangleipak Manipur gi puari gi marueba numit ama oiriba ngasigi numit asigi ningsing thoram asi hauze hauzik thokliba leiba ki tangdu leita daba thaudu osida asina maram oiraga samsamna athaubu singi maphamda haikalekat tamduna pangthokhi haina Justice Committee on Anglo Manipur War 1891 gi media coordinator na press thok sirol asina hai Lieutenant Colonel RHF Renika na lusingba British ki Silsar kalna aphaba khulai pai yamlaba lanmising thiengdanaba Thangal General Kalasna Sagol Hanjaba Saranganba Larung Purel Loitam Mukta Maheshor Yengthoiba Maheshor Laishraba Maheshor Singlensana Longjamba Maheshor tamna loinana sakhang khidraba lanmi lising amana laimaton singi ngarian Zawjangtek Khuzamro Khuwai Thau Laimatang na singba lanpham singna British ki afaba khulai pai yamlaba lanmi singduna ninganaba leitana lanthengnachi laibak ki damak thauna leina tholakhibu lanpham duda sana kunungi lanmi taragi aroiba yehip tanki ari athaubu singdugi saron suron oiba ngasigi mirol ekoina iraibak Manipur gi ningtama ngangnabagi dama punsi kathoktuna layoi kraba ipai pu singi thawai mirol gi mafam ngamjaba heilai kasaduna athaubu singi maramda singthajabane masum aikoina makhoigi khudung inba ngamnaba ngasi samaga kunthraga hondoirak suba ningsing thoram asi pangthokjabane Manipur lengak ki lusingba minister amasum lengak puminariba minister MLA singi maphamda Anglo Manipur War 1891 gi lanpham singi khupam sembinaba loinana athaubu singi mitam sabinaba Manipur lengak ki pungning su singsilakli makasa tharak poina tenma pau khrana Kana leijadraba phamung amagi damak United Youth Club hairokna foot nifu sangba thong ama semjingkhre Thabal district ki salungpa maning lekai dagi masagi sei humdraga manga surabi naurem amadabi kaubi ahal asi maina singbadagi phamsena duna leiriba ma ki masanupa amasum sahi taret ki piklibi masu nupi amaga yamna wana leiriba imung amagi yumdagi lambi taba satuk jasingi yamna maruoiba thong ama matam kuina phibam sadna leirambadagi ngasi United Youth of Hairoki Thaumi singna asangba polam sing putoktuna semjingkhre semjinkhiba thong adu futni furom sangli hari sai humdraga manga surabi kana leijadrabi naure madapina phamsenaraga leiriba masanupa amadi piklibi masu nupigi mabuk thananaba nomgi aphang aphang thabak su nomlagi hingmigi yamna thamoi sokpa phibam adu urobadagi United Youth of Hairoki Thaumi singna tha asigi taraga marida madabigi imungna ngamjaba sanaba polam sing mateng pangkhre atai puksel sawba lupsingna su madabigi yum jingana kupnaba semjinba yauna atopa angamba mateng su pangkhre hari amaromdana MPF ki mirep ke Timothy Jimikpu sawatkre
Taraga Nipan Sub Lok Sabha Mikhalgi Outer Parliamentary da Mirep Oina Songthorak Liba NPF NDA gi Mirep ke Timothy Zimik Sogoli Amadi Ziriba Miyamna ke Timothy Zimik da Mamal Yamla Bot PPU hai ngasi Singtam Women's Association Ziribam branch ki Nakunza Zaman Sauduri gi Babu Prada Liba Masagi Yumda Pangthokiba Pau gi Mifamada Singtam Women's Development Association Women's Wing Ziribam President Arambam Aruna Devi na Fongdokre Aruna Devi na makhatana haikibada laklibe April kunga marida pangthokadoriba Lok Sabha gi outer parliamentary election asida MPF amadi NDA na sagatpa mirep ke Timothy Zimik pu Singtam Women's Development Association Ziribam branch amadi Women's Wing Ziribam na mapung phana sagole ke Ziribam gi miyam na nungsibiduna aikoi Singtam Women's Development Association Ziribam branch amadi Women Ziribam na sagoliba mirep ke Timothy Zimikta bot PBU haina makata na fongdoki ngasigi pau gi mipamatuda Singtam Women's Development Association Ziribam branch ki president Nakunza Zaman Sauduri General Secretary amadi Women's Wing Ziribam gi thapuriba miyoisingna saruk yakhiyari makasa tharak poina masum loisal poina panam pau seri gi atien ma pau khram myam na thamjagi polling station taraga mathuin report loisinba yaroi thanauzam Maheshor Thasi ki taragama pana pangtho kiba ahan ba tanga ki Lok Sabha Mikhal nampu sakpu da bot thada kiba mati free and fair oi ki daba polling station kya yauri ki polling station singa si repoll tawdriba phaw tumin lairoi makhata na complaint takhi gani haina RPI A gi mirep thonauza Maheshor fundorakli Imphal East district ki khorai kendra gi oina repoll tawriba merang kampu sajep 3/11 da bot thada gi phibam yengsin ba lakpada paumi singda Maheshor hai Repoll tawbuna miyamna tholak bot thadariba si administration amadi ECI da miyamna thajaba laidi takpani asina maram oiraga miyamna bot thadaba tholakani miyamna thamliba thajaba si mari lainaba singna mangan bigan waiki loinana tha asigi taraga mapan bot thadana khiba polling station sing aduda nungai khidaba nampu sakpu da bot thada khiba amadi free and fair oi khidaba kya yakhi adugumba polling station sing adu RPI A nasu repoll tawnaba complaint tawu lekre complaint to kimo wapham singa se repoll tawna ba mari lena ba singna thabak packet na ninge thase ki taraga mapana pangto khiba bot tha daba numit adu su ngasi ge asum security arrangement tawram labadi polling station sing da phoki ba thoni da ba sing thoklam noi ngasi pangthok ni ba repoll sina ahan khongthang ni haninge repoll tawriba polling station taraga mathoi sina loisin bi yaroi miyamna Nungai khidaba nampu sakpu da bot thada khiba repoll station kya su lai hen su makna makhata na fongdoki atop paw mana kanglon chumna tawdaba na repoll torakpani Bimol Akoijam Mikhal gi topom topa thaba kanglon chumna tawdaba na repoll tawbuni hain India Bloc ki Congress mirep Dr. Angomsa Bimol Akoijam na fudorakli Imphal East district ki khorai kendra gi manung sana leiba moirang kampu Sajep 3/11 nang si pangthokiba repoll gi phibam yingsin ba lakpara paumishing unaba mada Bimol Akoijam na fongtokibada tha si gi taraga mapan da polling station si da thokiba thawdo du tholamda ba su yagane establishment yawda gi thokpani mamang sahi gi me ukum li ki hawdun istera si da thokli bi irang su intelligence failure na thokan bani haina fongtokiba su lekrabani masimak lengak leitaba gi khudamni Lok Sabha Mikhal asida oirakli ba phiba masisu masiga chap manaba reflection ni lenga asina tawriba si kari no haiba wakhal